ꯈꯪꯗꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯥꯃꯨꯡꯒ ꯑꯗꯩ ꯆꯦꯒ ꯍꯥꯏꯗꯤ ꯁꯨꯁꯥꯟꯒꯤ ꯃꯃꯥꯒ ꯕꯕꯥꯒꯤ ꯉꯁꯤꯁꯦ ꯑꯦꯅꯤꯚꯔꯁꯔꯤ ꯑꯣꯏꯔꯝꯃꯦ ꯑꯗꯣ ꯑꯩꯗꯤ ꯈꯪꯗꯦ ꯉꯁꯥꯏꯈꯩ ꯑꯩ ꯍꯧꯖꯤꯛꯇ ꯈꯪꯕꯅꯦ ꯑꯗꯨꯒꯤ ꯅꯝꯃꯤꯅꯦ ꯕ꯭ꯂꯣꯛꯁꯤ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯀꯦꯛ ꯃꯆꯥ ꯑꯝꯇꯪ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯑꯆꯧꯕꯁꯨ ꯐꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯆꯠꯂꯒ ꯂꯩꯔꯨꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯇꯧꯕꯒꯤ ꯃꯌꯥꯝꯗꯣ ꯑꯩ ꯍꯧꯖꯤꯛ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝꯗ ꯑꯩ ꯍꯧꯖꯤꯛ ꯀꯦꯛ ꯄꯨꯁꯤꯜꯂꯒ ꯀꯩꯅꯣ ꯆꯪꯉꯗꯣꯏꯅꯤ ꯑꯗꯨꯒ ꯑꯇꯩ ꯀꯩꯀꯩꯅꯣ ꯑꯩ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝ ꯀꯦꯛ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯄꯨꯔꯛꯑꯦ ꯀꯦꯛ ꯀꯥꯏ ꯆꯦꯗꯤ ꯖꯣꯖꯣ ꯁꯤ ꯂꯩꯔꯦ ꯖꯣꯖꯣ ꯁꯦ ꯆꯦꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯅꯦ ꯁꯤ ꯁꯨꯁꯥꯟ ꯂꯩꯔꯦ ꯑꯄꯨꯜ ꯍꯥꯏ ꯀꯔꯣ ꯍꯥꯏ ꯁꯤꯅ ꯁꯨꯁꯥꯟꯒꯤ ꯕ꯭ꯔꯗꯔꯅꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯃꯨꯡ ꯁꯨꯁꯥꯟꯒꯤ ꯐꯥꯗꯔꯅꯦ ꯕꯂꯥ ꯑꯦꯅꯤꯚꯔꯁꯔꯤ ꯇꯧꯗꯣꯏꯕ ꯅꯨꯄꯤꯁꯦ ꯁꯤ ꯆꯦꯅ ꯂꯣꯏꯅ ꯍꯧꯔꯤꯅꯤ ꯁꯨꯁꯥꯟꯁꯤ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯆꯥꯅꯕ ꯃꯌꯥꯝ ꯊꯥꯡꯗꯣꯛꯄꯗ ꯂꯥꯝꯃꯕ Now walk from Jojo. Jojo, to go. My face. Oh. Wow, great. ꯑꯄꯨꯜꯁꯤ ꯃꯌꯥꯝ ꯉꯥꯏ ꯉꯝꯗ꯭ꯔꯦ ꯃꯊꯟꯇ ꯆꯥ ꯂꯩꯔꯦ ꯍꯥꯞꯄꯣ ꯀꯩꯝ ꯈꯪꯉꯔꯣꯏ ꯑꯩ ꯉꯥꯡꯉꯤꯁꯦ Wow. ꯀꯦꯃꯦꯔꯥꯃꯦꯟ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯑꯄꯨꯜ ꯋꯥꯡꯕꯗꯤ ꯈꯨꯋꯥꯡ ꯑꯃ ꯇꯧꯔꯤ Ai pai. Tony? Dia lawa na. Ko yang ngamจะวันที่ใจสุดอย่างวันนี้ไม่สิมันเลยติดSomeone sila oh. Si Segi macam masuk ngata ni si Ilim yang si. Sila yang next by next ni usik lihat pieces dari sida.
些我现在已经。是水这样放没看？มาแบบ allergy ตัววีมามาข้าวตัวมันยังไม่จัดเลย Zozo की मम्मा का पापा का की एनिवर्सरी की जोजो Rhino, anso ka Rhino? Chandigarh da laiba mayam sidaisida kwasu loina phangmani tu mayam akhoi ji ke kakpa loirabanina ji chaba hodore ado sidaisida mayam chaba hodiraida Susana na chaba horaga lairame masi pung nipan da sak chai aduna ma khatun dri aduna chaba hodore makoi muk chaba hodore Saba loire, hoji khandore. Long lole, hoji koi nama long lole. Atu mayam ngasi goi na di mayam. Bye bye. Atu pa video nuai nuai tayo. Atu sem serak ke mayam.